Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Teacher and Medical Officers Association Sangsilamba Khongjang handokre, hayengdagi mahusagum rimsta analayangi thabak hauragani. Rajyapal Ajay Kumar Bhalla na hairi Manipur asi industry amasung entrepreneur gi lamda khumang yang na sangsilakli. Nation First at the Red 75 campaign gi sarukamu oina miyam yaifa tawrang gi thawram sing Rajya Siki tongan mafam singda pangthokli. Rajya Sabha gi MP Maharaja Leshim Basana Jawbana hairi Anoba GST asina Lebaga Siki miyamda ningthina kanaba piduna Bharat na chawkhatpa lebak ama oibada achauba mateng oiragani amasung Pradhan Mantri Narendra Modi gi meeting makada Seba amasung susasan gi mantrana lebak asibu manglomda sangsinaba lambi yatle. Teachers and Medical Officers Association na Regional Institute of Medical Sciences RIMS ki OPD Emergency PME amasung routine OT servicing lepagi khongjang sangsin badu khudaktagi handokre hayengdagi mahusagum RIMS ta analayangi thabak hauragani haukiba numit kharani asida RIMS ta lekhidabagi wahauda miyamna Dr. Tathi Tawoina tawrambagi thawongbu yaningdaba phongdoktuna haukiba nomaijing numitagi khongjang adu sangsilakpani. Lamphel Patalaiba, RIMS ta pangthokiba pawi mifam amada Institute asigi Medical Superintendent Professor N. Sanjeev na hai khongjang asigi matang authority na association ga wari sanaraba matungda medical service khara lepagi khongjang asi handokpaga association na yare adubu association gi maikei digi tongan ba thabak sing RIMS ki authority na lokhatna ba taksile mangna makhata na hai lekhidabi sing subam ongbi manju gi matang chapchaba maram thidoktuna Aranba yauram batarabadi thabak lokhatnaba inquiry tawba haukre mahakna hai RIMS Imphal si Manipuri ki ne mai ama do la ba thibadi adi ki last 1.5 months da yam thoning da ba thodo kra thoi masida ikoi gi di official norms me am leibini na norm mi matung na inquiry tawna leibasi da public si tawre na haido prasi he mana police report tawre police ki sub duties or bini na haido nam le adu gum khara ikoi da weakness kara leijai adu ga mayam na Wabiba koi loino ujare aina thagat janing badi koi Manipur gi namta laijabani koi su mayam se bagini masi khalaga hayengi ayuki pung nipan dagi OPD amasum casualty animak hamba haidana mayamna lautopire haina itajai chedu amiragani Rajyapal Ajay Kumar Bhalla na hairi Rajya sida industry amasung entrepreneur gi lamda khumang yang na sangsilakli Hotel Imphal dang asi pangthokiba Governor's Best Entrepreneur Rolling Trophy amadi Amiyat's Outstanding Award intokpugi thoramda Rajyapal na hai aikoina masi amuguna ningsingduna amat oina wakhalonda kanna hotnaduna tunglam chatkidamak khena mapangal leba sanmilon gi phibam mama Rajyasta lahensi Rajyasta haukiba sahi aniro masida oikiba phibam na maram oiduna sakhot thorang yauna hiram kaya da khudong chadaba kaya mayuknarure adubu ngasidi mausagi phibam da tapna hanjilakli Sri Bhalla na hai Entrepreneurship na miyoi kayada senmit longi phibam phagathan ba yauna manglom da sangsinabagi khudong chaba piri masida enterprises ama oinabagi damak wakhalon kaya puthoknabagi tanja piri Rajya madi kendra sarkar gi maikei digi naha singda entrepreneur ama oinabagi khudong chaba kaya piduna paikhat payaba thabak thorok sing lepa leitana paikhatli Rajya sina industry amasung entrepreneur gi lamda manglom da sangsilakpa asina leibak asibu Bikshit Bharat ohenbada chauna mateng oiragani I also call upon industry bodies, civil society organizations, and our youth to embrace entrepreneurship not just as means of livelihood, but as a mission of nation building. Every enterprise that begins in Manipur, small or large, contributes to economic strength of our state and prosperity of our nation. As we look to the future, with the continued support of the Government of India and the proactive role of state government and the unwavering spirit of people of Manipur will emerge as a vibrant hub of entrepreneurship and innovation in the northeast and beyond. This would take us to the Viksit Bharat by 2047 with Manipur being in the forefront. Thormaduda Governor's Best Entrepreneur gi manasi Babina Healthcare and Hospitality Industries Private Limited ki Dr. Thangjam Dabali Singh da kusinaki Padma Shri Awardee Moirangthem Muktamani da Promising Award aduga Entrepreneurs Export Startup Innovation amasung NJC category da khwaidigi hena phaba Amiyas Outstanding Award sing punna miyoi manga da kusinaki
Rajapal Ajay Kumar Bhallan hairi Manipur State Museum asibu sahi kayadagi ngak senduna thamliba Art and Culture Bibak asi yamnamak thagatningai oi. Bibak asina sahi sa kayadagi rajya asigi sanaramba nat amasung chanabigi polam kaya ngak senduna thamlakli. Museum asina tungi mirol singda ipa ipugi sanalonchat singbu mayek sengna uthoktuna khanganba ngamli. Manipur State Museum lingkhatkibagi 83 suba thoramda Rajapal Ajay Kumar Bhalla amasung First Lady saruk yake. Thoramasida Hiyang Hirel Sana amadi museum asida leiriba tangna uba phangma polam singde yumpham oiraga pangthokpani. Exhibition asi miyamgi yengduna hayeng nungthil phawba chathagani. Thoramasigi sarugama oina museum gi akoibada uchara kaya su thake. Rajya Sarkar ngasi Capacity Building Commission CBC amasung Mission Karma Yogi gi singthaninga oiba yana warolama sahi tawnakare. Imphal gi All Secretariat Complex Hall do pangthokpa thoramada yana warol asi sahi tawnaraduna Chief Secretary PK Goyal na hai Rajya Sarkar na Civil Service asi yamna top magun leba thabak ama ohenaba thorang paikhatpani masina civil servants sing de hena kanaba fanghalagani. Nation First at the Red 75 campaign gi sarukam oina Saksam Anganwari and Poshan 2.0 makhada Viksit Manipur gi thoram pangthokre. Imphal Zilla gi Songbung Community Hall do pangthokpa thoram amada Rajya Social Welfare Bibag gi Secretary Robert Singh Khetri mayum na hai Anganwari workers sing na masamu phaba lamdam ama ohenaba honabada achubu thaudang lobiyu angang singbu machueba chinjak pijaduna tijang kaijadnaba lamdam ama samgatlasi mahakna hai. Angang sidi apiat balik ko ni ay din ko siyempre yaw mo de siyempre yaw ni na kangai angang sing dong luti ko na bigay kasi kaya to pa na bigay ko supervisor CPU sing na hena thawai yaw pa madi kada o person to thawai apiat sa ko ko ba national 75 exit When you know what department, you are seeing the logo of the minor, which is all not really was a British winner. Success with Anganwadi workers, success with Anganwadi that was announcing we putting up Hawaii. Thormaduda life adibi Pirol angang singi mahimasing tambada sizinaba polam sing amadi miron bi amadi piklib angang sing da pizagadaba machuiba chinjak utpamela amasu pangthokki. Rashtriya Poshan Magi Sarukamo oina Kakching Jilla gi Kairaki Sector 4 gi Model Anganwari Center da ngasi angang sing amadi sajin bi mama singi machiba chinja ki polam sing yauna miron bi amadi piklib angang sing de pizagadaba machiba chinja utpa thoromama yauna ek peer mark ya nam haba campaign gi sarukamo oina uchara thabagi thorom pangthokki. Lebak sin betungna pangthok leba seba parbagi sarukamo oina Sandel Jilla da sungasi Jal Jeevan Mission gi ising lopham gi akoibada uchara kaya thakare jilla asigi japho khul da pangthok ki ba thoramasida District Forest Officer Sandel namadi forest ki staff sing amasung khul gi luching ba yauna mioi kaya na saruk yake. Imphal Jilla gi Khongampat Primary Health Center da Swasthanari Sasak Paribar Abhiyan gi makhada lemna layang bagi kemam pangthokare kemasi tongan ba laina kaya screening tawki kemasi gi manung chena PMJY CMHT card chembagi thabak su chathaki amaromda AAM sub center kwa kachal haino khongnembi Nauria pakhang lakpa Taubungkhok Komlakhong Langthabal Puramakhong amasung UAAN center da Uripok tasu lemna langbagi camp sing pangthokki. Nonie Jilla gi Deputy Commissioner Office ta ngasi jilla thakyoba Adi Karma Yogi thorom pangthokre thoromasida sarkar gi officer sing stakeholder amadi miyam saruk yaki. Thoromasigi sarukam oina akhang hai kaya na miyamda wapam kaya su phongdoki amaromda Kamjong Jilla gi Thohikul da District Administration sinduna Adi Karma Yogi Abhiyan thorom pangthokre tribal singi sakut thorangi thabak thorom singi lambiyat pa thoromasida khunja kaya saruk yakhe tabiriba pawasi Akashvani Imphal da yini Rajya Sabha gi Rajya Sabha gi MP Maharjale Sembasana Jawban hairi ngarangdigi chanaba haukiba GST reform asina leibak asigi miyamda ningthina kanaba piduna Bharatna chawkhatpa lebdam ama oibada achauba mateng oiragani. Imphal gi Thambal Sanglenda Paumisinga unaba mada Sembasana Jawban makhata na hai GST gi anoba reform asina hana chanaramba 4 tier structure dugi mahutta 2 tier structure oina sanaba haure masina miyamna sizinariba nomda tangai padana changba polam sing amadi hidak langtak sing yauna puna polam Sahum Hudra Mangarob na Mamal Hantahale, Masida Natana, MSME sector the Tabak Toriba, middle class young Yam the Kanaba Pirgani, Mahagna High.
सिगी GST रिफॉर्म्सना दुकानदार अमगा कस्टमर अमगा नत्रगा अखोगी ट्रेडर ललोलितिक तरुवा मी अमगा अखोगी सिटीजन कोई नागरिक अमगा सिगी मरक्ता लैरिबा अखोगी मरीसे हेन फगतकनी हाबिगी दुगुंबा कानबस मसिनी हंदकी GST की अनोबो रिफॉर्म से मसिना भारतसिदा लैरिबा तोंगान मामाई ललोलितिक तरुवा मदु यामग्रे मदु तौजरिबा मयाम सिगी 85% मसी अदुलुदिंग अखोई MSME सेक्टर द लैबा मयाम से मसिना GST का अनोबो रिफॉर्म से मसी सैटिस्फाई होबा दुगुंबा अनोबो रिफॉर्म अमनी हाइबसे अखोई सर्वे रिपोर्ट नसु पीरे मसिना ताकपदी करिनो हाइबा मतमदा कोई इंडिया सी यामना थुबा मतम बनुंदा पृथ्वी के दुगुंबा थार इकोनॉमी दा लाखबगी मंगलांदो यामना नकना लैरे हाइबा साहित्य थौपांगलुपना इंटरनेशनल ट्रांसलेशन डेगा मरी लेनना सही अनि अनि लेरगा पीबा नोंथोंबम कुजमोहन ट्रांसलेशन एवार्ड लिसिंगनी कुनमंगा सही सिगी ओइना सकनाइरबा ट्रांसलेटर सलाम तोमद पिरगनी हाइरी एवार्ड असि था सिगी कुंट्राद इम्फाल गिनी चाइपा चुटेक द लैबा JIPR दा पांगथोप थौनमद खुसिनगनी महिरोई लुप मणिपुर स्टूडेंट्स फेडरेशन MSF की अखोई लाइरिक निंथिना तमसी हाइबा वाखलोन चथब तोंगान तोंगान मई मसिंग तंबगी थबक लेप्तन चथरी मसिगी सरुकम ओइना नेशनल रिसर्च सेंटर NRC ना MSF को खुसमनदुना सिंदुना पांगथोप लेमना कंप्यूटर ताकपी तंबीबगी कोर्स गनांगदगी हौख्रे कोर्स असी NRC की प्रेसिडेंट थोंगाम अजित अमदी MSF की वाइस प्रेसिडेंट जेम्स युनाम अमसुंग कंप्यूटर इंस्ट्रक्टर ससिकांत थोकसोमना हौदोखिबनी सेवा सप्ताहगी सरुकम ओइना आकाशवाणी इम्फाल की इपाउ कांगबुना तांकक नाइन अखनना संदोकदब थौरंगी मरिसुब सरुक हयेंग अयुक पुंग 3:40 आकाशवाणी इम्फाल संदोकनी मिनिट कुन संदोकदब इंडिया's emergence is a global power हाइबसिदा मणिपुर यूनिवर्सिटी की एंथ्रोपोलॉजी डिपार्टमेंट की प्रोफेसर MC अरुण अमसुंग अखोगी मिहुट ओक्रम उमादिनी को उनदुन वारी साबा तांजगनी पाउगी मरक्तना अटेंब ब्रेक अमा NABH Panglaba AOI Cancer Super Speciality Hospital Asida CAPF card paiba Haibadi Assam Rifles AR Border Security Force BSF Central Industrial Security Force CISF Central Reserve Police Force CRPF Indo-Tibetan Border Police ITBP National Security Guard NSG Sasastra Seema Bal SSB Amasung ECHS ki thabak tawbasing loinana tawrambasingi imungi miyoisingna CAPF Amasung ECHS ki card sizinaduna layingbagi khudongchaba pisari Akupa Marolgidamak American Oncology Institute Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu आकाशवाणी इम्फाल दगी पाउ ताबिरे प्रधानमंत्री नरेंद्र मोदी की मिदेंग मखादा सेवा अमसुंग सुशासन की मंत्रना लेबाक असिबु मांगलोम द संगसिनब लंबी याले सरकार असना लेप लैतन मियामगी दमक साखोत थौरांगी थबक कया पाइखतले प्रधानमंत्री कौशल विकास योजना असिना लेबाक असिगी नाहासिंगदा हेन शक्ति पिदुन अवोनब लमदम पुरकप ngamlagani प्रधानमंत्री लेबाक असिगी नाहा कयाबु हेन शक्ति पिदुन अवोनब लमदम ओहेनबा थौसिलदु ngasiदगी अखोइन उब फंगले लिसिंग 2015 की जुलाई 15 हौदोखिबा प्रधानमंत्री कौशल विकास योजना असिना नाहा कोटी 1,50,000 रोम ट्रेन तौख्रे मसिगी मनुंग चादा 95 दी नुपी ओइरे स्कीम असिगी मखादा ट्रेन तौरब नाहा सिंगबु मखोइ मखोइगी अपाम्ब लमसिंग चनब थौरांग सरकार असिना पीरे साना हौजिक सानबगी पाउ खाइदेम गीतचंद्रदगी अहुमसुब प्रीमियर लीग लिसिंग 9 अक्टोबर 5 हौरगनी ऑल मणिपुर फुटबॉल एसोसिएशन थादरप चिरोल मनहाई लीग असिगिदमक मैनेजर सिंगी मिफम थासी कुंतरेट की नुंथिल पुंग अनि तामा मतमदा लांगोंग थोंगखोंगदा लेबा आर्टिफिशियल टब ग्राउंड पांगथोकनी कुनमाथोय सुबा के मेमोरियल फर्स्ट डिवीजन फुटबॉल लीग लिसिंग 9 कुंतर की ngasi सानखिबा मैच दा AIFA इरेंगबना IYA कक्सिंगबु पांजल मापन अमद थोइख्रे डिस्ट्रिक्ट स्पोर्ट्स एसोसिएशन बिष्णुपुर ने सिंधुन चथरिबा अहानबा युमना मनाव मेमोरियल फर्स्ट डिवीजन फुटबॉल लीग लिसिंग 9 ngasi सानखिबा मैच दा WYC युमनामना BFA नाचौबु पांजल मापन अमद थोइखे अतोप मैच अमदा UFC बिष्णुपुरना TYDA थौबालबु पांजल अनि अमद थोइखे मालेशिया दा पांथोकदबा जोहर कप दा सरुक यानबगिदमक भारत की मियोइता नेपान साबा जूनियर मेंस हॉकी टीम बेमिंग ngasi हॉकी इंडिया ना लाउथोकले टीम असिगी कैप्टन ओइना डिफेंडर ओरिबा रोहित खल्ले सुनी अरोइबदा मरोइबा पाउ अमुक टीचर्स एंड मेडिकल ऑफिसर्स एसोसिएशन ने चंगसिलंब खोंगजंग हंदोखरे हयिंगदगी मौसागुम रिम्स अनालायंगी थबक होरगनी
Rajapal Ajay Kumar Bhalana hairi Manipur asi industry amasung entrepreneur gi lamda khumang yang na sangsilakli. Nation First at the Red 75 campaign gi sarukam oina miyam gi thorang gi thoram sing Rajya si ki tongan tongan mafam sing da pangthokli. Rajya Sabha gi MP Maharajal Sim Basana Jawban hairi anobu GST asina lebak asigi miyam da ningthina kanaba piduna Bharat ni sakhot palebak ama oibad achoba mateng oiragani amasung Pradhan Mantri Narendra Modi gi mideng makada seba amasung su sasan gi mantrana lebak asibu manglom da sangsina bilambi yatli pauloi jare.